ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯏꯕꯦꯍꯥꯏꯕꯤ ꯀꯧꯕꯤ ꯃꯤꯁꯪ ꯃꯤꯊꯣꯛ ꯌꯥꯝꯅ ꯐꯕꯤ ꯃꯤ ꯈꯣꯟꯕ ꯍꯩꯕꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯩꯕꯁꯤ ꯁꯥꯎꯔꯒ ꯂꯩꯔꯝꯕ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯇꯦꯊꯍꯟꯕ ꯉꯝꯃꯤ꯫ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕꯤ, ꯃꯤꯕꯨ ꯐꯥꯖꯤꯟꯕ ꯑꯣꯟꯊꯣꯛꯅ ꯍꯩꯕꯤꯅꯤ꯫ ꯑꯗꯨꯃꯛꯅ ꯃꯥꯅꯕ ꯍꯥꯏꯔꯕꯗꯤ ꯐꯔꯦ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯏꯕꯦꯍꯥꯏꯕꯤꯗꯨ ꯃꯄꯥꯝ ꯆꯠꯂꯨꯕꯗ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯣꯕꯦ ꯍꯣꯕꯦ ꯍꯜꯂꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯦꯍꯥꯏꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ?" "ꯒꯣꯄꯥꯜ, ꯏꯇꯩꯃ ꯀꯩꯁꯨ ꯊꯣꯏꯅ ꯅꯠꯇꯦꯗ. ꯑꯩꯈꯣꯏ ꯈꯔ ꯁꯨꯝ ꯋꯥ ꯈꯟꯅꯔꯝꯕꯅꯤ." "ꯑꯣ, ꯐꯩꯅꯦ ꯑꯗꯨꯗꯤ. ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯍꯧꯅ ꯈꯟꯅ ꯅꯩꯅꯕꯁꯤ ꯇꯧꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯑꯐꯕ ꯆꯥꯎꯈꯠꯄ ꯃꯥꯏꯀꯩꯔꯣꯝꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ." ꯊꯥꯅꯤꯜꯅ "ꯍꯣꯏ ꯏꯇꯩꯃ." "ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯋꯥꯇꯥꯟ ꯍꯧꯈꯣꯀꯣ, ꯏꯇꯩꯃ ꯍꯜꯂꯝꯃꯒꯦ." "ꯐꯅꯤ ꯏꯇꯩꯃ." ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠ ꯍꯥꯏꯔꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯌꯦꯠꯅꯔꯝꯕꯁꯤꯡꯗꯨ ꯏꯕꯦꯍꯥꯏꯕꯤꯅ ꯈꯟꯅ ꯅꯩꯅꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯄꯨꯊꯣꯛꯂꯝꯕꯗꯨꯗ ꯌꯦꯠꯅꯕꯗꯨ ꯇꯣꯛꯂꯒ ꯊꯥꯅꯤꯜꯅ "ꯍꯥꯏꯒꯨꯝꯂꯗꯅ ꯑꯩꯈꯣꯏꯁꯦ ꯌꯦꯠꯅꯕꯒꯤ ꯃꯍꯨꯠ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯀꯔꯤ ꯇꯧꯔꯒ ꯐꯕ ꯃꯥꯏꯀꯩꯔꯣꯝꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ?" ꯒꯣꯄꯥꯜꯅ "ꯍꯣꯏꯅꯦ, ꯑꯗꯨꯅ ꯑꯣꯏꯅ ꯐꯅꯤ." ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯈꯔꯗꯨ ꯈꯨꯜ ꯂꯩꯀꯥꯏꯅ ꯁꯣꯠꯊꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯕꯦꯍꯥꯏꯕꯤꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯉꯥꯟꯕꯤꯗꯨ ꯃꯃꯧꯅ ꯃꯄꯥꯝ ꯆꯠꯈ꯭ꯔꯒ ꯃꯝꯁꯤꯜꯂꯛꯂꯕꯗꯨ ꯐꯥꯎꯕ ꯍꯜꯂꯛꯇꯕꯗꯨꯗ ꯃꯆꯤꯟꯗ ꯁꯥꯎꯅ ꯁꯥꯎꯅ "ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯃꯥꯏꯊꯣꯡꯗꯅ ꯏꯪꯅ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯂꯤꯕ, ꯑꯗꯨꯒ ꯃꯁꯤꯗ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯇꯥꯁꯤꯟꯅ ꯊꯕꯥꯛꯇ ꯇꯥꯅ ꯂꯦꯡꯕ ꯉꯥꯛꯇ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ." ꯉꯥꯟꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯉꯥꯟꯕꯤꯒꯤ ꯅꯨꯄꯥ ꯂꯨꯈꯣꯏꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨ ꯍꯥꯏꯐꯦꯠ ꯇꯥꯔꯗꯨꯅ "ꯃꯃꯥ, ꯇꯥꯅꯤꯡꯗꯦꯀꯣ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯧ ꯑꯗꯨꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔో? ꯅꯣꯡ ꯐꯥꯗꯣꯛꯈꯛ ꯃꯄꯥꯝ ꯆꯠꯄꯁꯤꯗ ꯑꯗꯨꯝꯅ ꯏꯁꯧ ꯏꯔꯥꯡ ꯇꯧ." "ꯑꯣꯅꯦ, ꯃꯄꯥꯝꯗꯣ ꯆꯠꯀꯅꯨ ꯍꯥꯏꯖꯕ ꯅꯠꯇꯤꯌꯦ. ꯑꯗꯨꯕꯨ ꯆꯠꯂꯨꯔꯗꯤ ꯃꯇꯝ ꯆꯥꯔꯤꯉꯩ ꯉꯜꯂꯤ ꯁꯥꯔꯤꯉꯩꯗ ꯍꯜꯂꯛꯄꯗꯤ ꯌꯥꯏꯗꯅ. ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄ ꯍꯥꯏꯁꯤꯗꯕꯨ ꯃꯤꯅ ꯑꯩꯈꯣꯏꯅ ꯋꯥꯔꯛꯈꯤꯗꯕ ꯃꯥꯟꯈꯤꯗꯧꯔꯤꯕꯅꯤ. ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ." "ꯍꯣꯏꯁꯤ ꯌꯥꯔꯤꯁꯤ. ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯁꯨ ꯉꯟꯅ ꯍꯜꯂꯛꯂꯤꯕꯗꯨꯅꯤ. ꯉꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯎꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ. ꯅꯪꯕꯨ ꯐꯅ ꯈꯜꯂꯨ ꯀꯩꯗꯧꯒꯦ?" "ꯍꯣ, ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯅꯤꯅꯅꯦ. ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯦ ꯐꯅ ꯑꯐꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅꯗꯤ ꯐꯠꯇꯅꯗ ꯑꯗꯨꯝ ꯈꯜꯂꯝꯒꯅꯦꯕ." ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯣꯠ ꯅꯧꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯒ ꯇꯞꯅ "ꯃꯃꯥ, ꯇꯥꯅꯤꯡꯗꯦꯀꯣ. ꯅꯪꯅꯦ ꯑꯍꯜ ꯏꯁꯥ ꯁꯥꯔꯒ ꯀꯣꯠ ꯅꯧꯗꯨꯅ ꯉꯥꯡꯕ ꯀꯟꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯗꯤ." "ꯀꯩꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯁꯦ ꯑꯁꯨꯛ ꯐꯠꯇꯅ ꯈꯜꯂꯤ ꯅꯠꯇꯦ? ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯋꯥꯈꯜꯗ ꯅꯅꯥꯏ ꯅꯨꯄꯤꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯅ ꯎꯕꯤꯔꯒꯦꯕ? ꯃꯁꯤ ꯑꯩꯒꯤ ꯃꯤꯍꯨꯜꯗꯨ ꯂꯥꯛꯇꯅ ꯈꯨꯄꯥꯛꯁꯤꯅ ꯍꯦꯛ ꯊꯥꯖꯤꯟꯕ ꯁꯣꯏꯔꯣꯏꯁꯦ." "ꯀꯔꯤ? ꯑꯩꯕꯨ ꯐꯨꯒꯦ ꯀꯥꯏꯅ? ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯌꯥ ꯏꯃꯥꯛ ꯃꯌꯥꯝꯁꯤ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ, ꯅꯤꯡꯁꯤꯡꯕꯤꯌꯨ." ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯉꯥꯟꯕꯤꯗꯨ ꯃꯕꯨꯡ ꯃꯧꯄꯥ ꯈꯨꯀꯟ ꯄꯥꯡꯒꯟꯕꯅꯦ ꯍꯥꯏꯅ ꯃꯨꯛꯇꯅ ꯂꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯍꯟꯅꯨꯔ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯁꯣꯡ ꯐꯟꯕꯗꯨ ꯍꯟꯗ꯭ꯔꯤꯕꯅꯤ꯫ ꯂꯨꯈꯣꯏ ꯍꯣꯏꯗꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯃꯤꯔꯩꯇꯕ, ꯃꯄꯥ ꯍꯥꯛꯇꯛꯇꯁꯨ ꯃꯄꯥꯕꯨꯡꯗꯨ ꯃꯇꯣꯝꯇꯅꯤ, ꯄꯤꯕꯥꯃꯥ ꯍꯥꯛꯇꯛꯇꯁꯨ ꯑꯗꯨꯃꯉꯥꯏ, ꯄꯤꯕꯥ ꯃꯇꯣꯝꯇꯅꯤ, ꯃꯆꯥ ꯍꯥꯛꯇꯛ ꯑꯗꯨꯗꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯃꯇꯣꯝꯇꯅꯤ꯫ ꯑꯗꯨꯅ ꯃꯥ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯇꯅꯕ ꯇꯣꯏꯅ ꯍꯣꯠꯅꯩ꯫ ꯈꯠꯅ ꯆꯩꯅ ꯇꯧꯔꯒ ꯑꯁꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯉꯥꯟꯕꯤꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯌꯥꯝꯗꯨ ꯃꯆꯦ ꯃꯆꯜꯒꯤ ꯃꯤꯆꯪꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯨꯞꯆꯤꯜꯂꯛꯄꯗ ꯃꯥ ꯇꯧꯐꯝ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯄꯥꯝꯒꯤ ꯄꯜꯂꯛꯄꯗꯨꯗ ꯂꯨꯈꯣꯏ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯍꯥꯏꯗꯨꯅ "ꯌꯥꯔꯦꯀꯣ, ꯅꯪꯒꯤ ꯇꯧꯗꯧꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯅꯤꯡꯊꯤꯖꯅ ꯇꯧꯔꯨꯔꯣ." "ꯏꯄꯥꯝ ꯍꯦꯛ ꯄꯜꯂꯨꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯅꯤꯅꯦ. ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯅ ꯋꯥꯍꯩ ꯈꯨꯗꯤꯡ ꯐꯨꯒꯦ ꯐꯨꯒꯦ, ꯐꯨꯕꯁꯨ ꯉꯝꯂꯣꯏꯗꯕꯗ. ꯑꯩꯒꯤ ꯇꯨꯒꯨꯝ ꯅꯥꯝꯃ ꯍꯦꯛ ꯁꯣꯛꯂꯤ ꯇꯥꯕꯗ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯃꯀꯣꯛ ꯃꯃꯩ ꯑꯣꯟꯊꯣꯛꯀꯅꯤ ꯈꯪꯗ꯭ꯔꯤ." "ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯅꯪꯁꯨ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯅꯕꯨꯡ ꯅꯧꯄ꯭ꯋꯥ, ꯅꯕꯨꯡ ꯅꯧꯄ꯭ꯋꯥ."
ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯄꯥꯝꯅ ꯆꯪꯕꯗ ꯅꯆꯥ ꯅꯌꯥ ꯃꯌꯥꯝꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯣꯏ ꯈꯪꯗ꯭ꯔꯤ ꯌꯦꯡꯕꯤꯕ ꯌꯦꯡꯕꯤꯗꯕ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯋꯥꯗꯧꯔꯤꯕ ꯑꯩ ꯋꯥꯖꯗꯦ ꯑꯁꯤ ꯍꯥꯏꯅ ꯑꯍꯜ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯕꯦꯍꯥꯏꯕꯤꯗꯨ ꯃꯅꯦ ꯃꯀꯨꯅ ꯆꯩꯕꯤꯕ ꯇꯥꯔꯦ ꯈꯟꯅ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯂꯝꯃꯤ ꯂꯨꯈꯣꯏꯗꯤ ꯃꯃꯧ ꯎꯕꯗ ꯌꯦꯠꯅꯔꯝꯕꯗꯨ ꯇꯣꯛꯂꯒ ꯅꯣꯛꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯍꯜꯂꯛꯂꯤꯗꯅ ꯑꯧ ꯄꯥꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯍꯥꯏꯕꯤꯗꯨ ꯃꯀꯨꯅ ꯆꯩꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗꯨ ꯀꯩꯁꯨ ꯍꯥꯏꯗꯕꯗꯨꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯉꯥꯟꯕꯤꯅ ꯇꯍꯥ ꯃꯧꯋꯥ ꯅꯪ ꯉꯥꯏꯈꯣ ꯏꯕꯦꯍꯥꯏꯕꯤ ꯊꯣꯡꯖꯤꯜꯗ ꯀꯥꯟꯁꯤꯟꯒꯦ ꯇꯧꯔꯝꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯇꯞꯅ ꯏꯃꯥ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯂꯨꯈꯣꯏꯅ ꯉꯥꯟꯕꯤꯅ ꯋꯥ ꯍꯥꯏꯗ ꯈꯧꯗꯦꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯗ ꯄꯩꯔꯞ ꯌꯦꯡꯂꯛꯂꯒ ꯃꯃꯥꯏꯗꯨ ꯐꯦꯠ ꯂꯩꯊꯣꯛꯈ꯭ꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯏꯪꯒꯤꯠ ꯈꯪꯂꯗꯨꯅ ꯇꯞꯊꯔꯛꯂꯒ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯣꯏ ꯅꯁꯥ ꯅꯍꯥꯅꯤ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯉꯤ ꯌꯦꯡꯉꯣꯏ ꯑꯗꯨꯕꯨꯅꯦ ꯐꯅ ꯅꯄꯥꯝ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯆꯠꯅꯤꯡꯕ ꯂꯩꯔꯕꯁꯨ ꯆꯠꯂꯨꯁꯨ ꯑꯗꯨꯕꯨ ꯊꯦꯡꯅ ꯃꯝꯅꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨ ꯃꯤꯅ ꯈꯤꯇꯗꯅ ꯑꯩꯈꯣꯏꯅ ꯋꯥꯔꯛ ꯋꯥꯇꯦꯝꯗꯕ ꯇꯥꯈꯤꯅꯤꯅꯦ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯀꯧꯖꯔꯔꯣꯏ ꯉꯁꯤꯗꯣ ꯅꯃꯧ ꯐꯅ ꯉꯟꯅꯗꯤ ꯍꯟꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯈꯔ ꯂꯩꯔꯝꯕꯗꯒꯤ ꯊꯦꯡꯗꯣꯛꯈꯤꯕꯅꯤ ꯌꯥꯔꯦ ꯏꯃꯧꯁꯤꯗꯤ ꯁꯣꯏꯗ ꯉꯥꯝꯗꯕ ꯀꯅꯥꯁꯨ ꯉꯝꯕ ꯅꯠꯇꯦ ꯆꯪꯉꯨ ꯅꯐꯤ ꯅꯔꯣꯜ ꯍꯣꯡꯗꯣꯛꯆꯔꯨꯔꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯇꯧ ꯍꯣꯏ ꯄꯥꯕ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯍꯥꯏꯕꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯏꯪꯅ ꯋꯥꯗꯨ ꯂꯣꯏꯁꯤꯟꯅꯕꯗꯨꯗ ꯂꯨꯈꯣꯏ ꯅꯣꯛꯃꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯇꯨꯅ ꯇꯨ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯏꯃꯧꯁꯦ ꯅꯣꯡꯃꯇ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯇꯕꯅꯤ ꯍꯥꯏꯗꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃ ꯌꯥꯎꯔꯝꯂꯅꯤ ꯍꯥꯏꯗ꯭ꯔോ ꯃꯁꯤꯗ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯖꯅꯤꯡꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯣꯗꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯃꯧ ꯅꯨꯄꯤꯁꯦ ꯊꯥꯒꯠꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯑꯁꯤ ꯍꯥꯏꯅ ꯍꯅꯨꯊꯪꯗ ꯉꯥꯟꯕꯤꯗꯨ ꯑꯣꯏꯅꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯆꯤꯟꯒ ꯄꯩꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯁꯨ ꯈꯪꯂꯗꯨꯅ ꯅꯣꯛꯃꯤ ꯂꯛꯅꯒꯦ ꯈꯟꯅ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯣꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨꯁꯤꯔꯅꯦ ꯍꯧꯖꯤꯛꯄꯣ ꯃꯝꯁꯤꯜꯂꯛꯂꯕ ꯀꯥꯟꯁꯤꯗ ꯃꯣꯏꯗ ꯀꯩꯗꯧꯕ ꯆꯠꯀꯦ ꯍꯥꯏꯅꯣ ꯅꯠꯇꯦ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯕ꯭ꯔꯣ ꯍꯅꯨꯊꯪꯁꯤꯗ ꯅꯪ ꯇꯣꯝꯕꯤ ꯂꯨꯝꯕꯤ ꯍꯥꯏꯔꯤꯁꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯗꯤ ꯈꯝꯕꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯣꯛꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯑꯩꯅ ꯊꯥꯖꯔꯨꯗꯕꯅꯦꯕ ꯀꯌꯥꯗ ꯆꯨꯝꯂꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝ ꯆꯠꯅꯦꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯗꯣ ꯈꯣꯝꯂꯒ ꯄꯨꯔꯛꯂꯒ ꯅꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯔꯒ ꯋꯥꯔꯛꯍꯟꯒꯦꯕ ꯍꯦ ꯍꯅꯨꯊꯪꯅ ꯅꯨꯄꯤ ꯀꯣꯏꯗꯅ ꯇꯧꯔꯤ ꯅꯨꯡꯉꯥꯏꯅꯦꯕ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯋꯩ ꯇꯥꯅ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯅꯣꯛꯂꯝꯕꯗꯨ ꯍꯟꯖꯤꯟꯈ꯭ꯔꯒ ꯈꯣꯟꯖꯦꯜꯗꯨ ꯈꯤꯇꯪ ꯂꯨꯊꯅ ꯇꯞꯅ ꯉꯥꯏꯈꯣꯅꯤ ꯃꯃꯥ ꯅꯪꯕꯨ ꯀꯔꯤꯒꯤ ꯉꯥꯏꯕꯅꯣ ꯑꯩ ꯉꯥꯏꯕꯒ ꯑꯝꯇ ꯉꯝꯂꯔꯣꯏ ꯏꯍꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦꯍꯦ ꯐꯥꯒꯤꯅꯤ ꯍꯥꯏꯖꯤꯟꯅꯔꯒ ꯑꯩꯕꯨ ꯑꯄꯪꯕꯤꯅꯤ ꯃꯔꯩꯅ ꯊꯥꯖꯔꯅꯤ ꯑꯗꯨꯒ ꯅꯪꯅ ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯒꯤ ꯁꯤꯅꯤꯅꯦ ꯅꯠꯇꯦꯃꯤ ꯀꯗꯥꯏꯗꯒꯤ ꯇꯣꯝꯕꯤꯅꯣ ꯊꯥꯏꯅꯒꯤ ꯋꯥꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯊꯥꯖꯩꯗꯀꯣ ꯇꯣꯝꯕꯤ ꯍꯥꯏꯗꯨꯗꯤꯅꯦ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕꯤꯅꯤꯅꯦ ꯅꯪꯕꯨ ꯑꯩꯅ ꯊꯥꯖꯗꯅꯕ ꯀꯌꯥꯔꯛ ꯃꯁꯛ ꯈꯪꯍꯟꯈ꯭ꯔꯕꯗꯥꯏꯅꯦ ꯍꯦꯛ ꯊꯥꯖꯔꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯏꯃꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕꯅꯤꯁꯤ ꯁꯨꯛꯊꯥ ꯊꯥꯖꯗꯕ꯭ꯔꯩꯕ ꯅꯪꯕꯨ ꯀꯔꯝꯅꯗꯤ ꯊꯥꯖꯅꯤ ꯊꯥꯏꯅ ꯏꯅꯝꯃ ꯃꯃꯣꯟ ꯍꯣꯏꯅ ꯍꯥꯏꯔꯝꯕꯗꯗꯤ ꯇꯣꯝꯕꯤ ꯍꯥꯏꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯅꯨꯄꯤꯅꯤ ꯈꯨꯜꯁꯤꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯩꯇꯦꯗꯅ ꯐꯥꯎꯕ ꯍꯥꯏꯔꯝꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯒ ꯏꯍꯦ ꯃꯁꯤꯒꯤ ꯑꯄꯪꯕꯤꯁꯤꯗꯦꯕ ꯃꯤꯅ ꯃꯥꯕꯨ ꯂꯛꯅꯅꯤꯡꯗꯅ ꯍꯥꯏꯖꯜꯂꯝꯂꯤꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯊꯥꯖꯩꯗꯀꯣ ꯑꯣ ꯐꯔꯦꯁꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯈꯤꯇ ꯃꯇꯦꯡ ꯄꯥꯡꯂꯨꯈꯤꯒꯦ ꯉꯥꯟꯕꯤ ꯊꯣꯏꯅ ꯐꯠꯇꯕ ꯅꯨꯄꯤꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯃꯛꯄꯨ ꯈꯔꯗꯤ ꯄꯪꯖꯩ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯊꯥꯒꯠꯂꯒ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯁꯤꯃꯗꯤ ꯃꯄꯥꯝꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯌꯥꯝꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯄꯒꯤ ꯍꯧꯅꯕꯤ ꯃꯥꯗꯤ ꯃꯥꯅꯇ ꯍꯥꯏꯔꯒ ꯃꯥꯅꯇ ꯉꯝꯂꯒ ꯍꯔꯥꯎꯖꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯅꯤ ꯃꯥꯒꯤ ꯃꯃꯧꯗꯨꯗꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯥꯅ ꯃꯃꯧ ꯑꯗꯨꯕు ꯌꯥꯅꯤꯡꯗꯕꯒꯤ ꯃꯃꯤ ꯎꯠꯄꯅꯤ ꯑꯗꯨꯃꯛꯅ ꯃꯃꯧ ꯑꯗꯨꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯂꯨꯈꯣꯏꯁꯨ ꯈꯪꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯄꯪꯖꯩ ꯍꯥꯏꯕ ꯈꯪꯕꯅ ꯃꯥꯅ ꯃꯆꯥ ꯃꯃꯧꯁꯨ ꯁꯪꯇꯥꯏꯅꯅꯕ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥ ꯃꯃꯧꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅꯗꯤ ꯈꯪꯂꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯃꯌꯥꯝ ꯂꯣꯏꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯒ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯅꯈꯤꯔꯝꯃꯤ
ꯑꯗꯨꯕꯨ ꯏꯕꯦ ꯍꯥꯏꯕꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯟꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯗꯨꯅ ꯃꯥꯁꯨ ꯁꯣꯔ ꯁꯥꯡ ꯍꯣꯟꯗꯣꯛꯂꯒ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯒꯤ ꯃꯤꯈꯩꯗꯨ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯈꯪꯂꯕ ꯀꯥꯟꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯅ ꯀꯨꯁꯤ ꯇꯧꯕ ꯌꯥꯔꯅꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯏꯕꯦ ꯍꯥꯏꯕꯤ ꯉꯁꯥꯏ ꯃꯃꯥꯒ ꯂꯣꯏꯅꯅ ꯑꯃꯥꯏꯕ ꯑꯃꯒꯤꯗ ꯆꯠꯂꯨꯕꯗ ꯃꯥꯏꯕꯗꯨꯅ ꯄꯤꯔꯛꯄ ꯂꯩ ꯑꯀꯪꯕꯗꯨꯒ ꯆꯩꯇꯦꯛ ꯑꯗꯨꯒ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯑꯀꯪꯕꯗꯨꯒ ꯆꯩꯇꯦꯛ ꯑꯗꯨꯒ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯍꯣꯠꯇꯨꯅ ꯑꯩꯅ ꯉꯁꯥꯏ ꯊꯝꯂꯝꯕꯗꯨꯕꯨ ꯑꯁꯤꯗ ꯅꯠꯇ꯭ꯔꯅꯦ? ꯑꯩꯕꯨ ꯊꯝꯐꯝ ꯑꯣꯟꯅꯔꯕ꯭ꯔꯅꯦ? ꯑꯣꯟꯅꯗꯦꯗ, ꯑꯁꯤꯗꯅꯤ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ ꯑꯁꯤ ꯍꯥꯏꯅ ꯏꯕꯦ ꯍꯥꯏꯕꯤ ꯃꯀꯣꯛꯇꯣ ꯍꯣꯠꯂꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩ ꯑꯀꯪꯕꯗꯨꯒ ꯆꯩꯇꯦꯛ ꯑꯗꯨꯒꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯇꯕꯗꯨꯗ ꯀꯥꯗꯨ ꯄꯨꯝꯆꯥꯏ ꯆꯥꯏꯈꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯨꯔꯣꯏꯕ ꯄꯨꯛꯆꯥꯎꯗꯨ ꯃꯤꯀꯞ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯏꯕꯦ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯀꯥꯁꯤꯁꯨ ꯂꯣꯏꯅ ꯏꯆꯥꯏ ꯆꯈꯥꯏꯔꯤꯁꯤꯅ ꯀꯔꯤ ꯊꯤꯔꯤꯕ? ꯏꯕꯦ ꯍꯥꯏꯕꯤ ꯃꯄꯨꯔꯣꯏꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯒ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯃꯌꯥꯝꯗꯨꯗ ꯃꯥ ꯄꯥꯈꯠꯄꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ ꯑꯩꯅ ꯏꯃꯥꯗ ꯀꯣꯛ ꯄꯪꯆꯤꯛꯇ ꯆꯤꯛꯏ ꯍꯥꯏꯗꯅ ꯈꯨꯔꯥ ꯇꯣꯃꯥꯜꯗꯒꯤ ꯈꯨꯔꯥꯒꯤ ꯀꯣꯛ ꯆꯤꯛꯇꯅꯕ ꯂꯩꯋꯥ ꯑꯃ ꯂꯧꯔꯛꯏ꯫ ꯉꯁꯥꯏ ꯄꯨꯔꯛꯄꯅꯤ, ꯑꯗꯣ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯤ, ꯑꯗꯨ ꯊꯤꯔꯝꯕꯅꯤ꯫ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯅꯀꯣꯛꯇꯣ ꯆꯤꯛꯂꯤꯕ꯭ꯔꯣ? ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯅꯠꯇꯦ, ꯈꯔ ꯆꯤꯛꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯃꯀꯣꯛ ꯆꯤꯛꯁꯨ ꯆꯤꯛꯇꯕꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯃꯀꯣꯛ ꯆꯤꯛꯄ ꯁꯥꯗꯨꯅ ꯃꯀꯣꯛꯇꯨ ꯄꯥꯏꯁꯤꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯨꯕꯩ ꯅꯤꯡꯗꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯀꯣꯛ ꯍꯧꯗꯣꯔꯛꯀꯦ ꯍꯥꯏꯗꯤ ꯁꯤꯗ ꯅꯤꯡꯊꯤꯖꯅ ꯍꯤꯞꯂꯔꯣ, ꯑꯩꯅ ꯀꯣꯛꯇꯣ ꯅꯝꯕꯤꯔꯛꯀꯦꯁꯦ꯫ ꯌꯥꯔꯅꯤꯗ, ꯊꯣꯏꯅ ꯆꯤꯛꯄꯁꯨ ꯅꯠꯇ꯭ꯔꯦ, ꯑꯩ ꯑꯗꯨꯝ ꯇꯨꯝꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦ ꯍꯥꯏꯕꯤ ꯂꯩꯊꯣꯛꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯨꯛꯆꯥꯎꯁꯨ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯛꯇꯨꯅ ꯇꯞꯅ ꯋꯥꯗꯦ ꯍꯥꯏꯗ ꯃꯈꯨꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛꯇꯨ ꯅꯝꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯉꯟꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯥꯅ ꯉꯔꯥꯡ ꯊꯤꯕ ꯐꯪꯈꯤꯗꯕ ꯂꯩ ꯑꯀꯪꯕꯗꯨꯒ ꯆꯩꯇꯦꯛ ꯑꯗꯨꯒꯗꯨ ꯏꯀꯣꯛ ꯀꯣꯛꯅ ꯇꯥꯕꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯁꯥꯎꯔꯤ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯅ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯊꯤꯕ ꯌꯥꯕ ꯊꯤꯕꯅꯤ, ꯑꯗꯨꯗꯅ ꯐꯪꯗ꯭ꯔꯤꯅꯦꯕ, ꯑꯗꯨꯒ ꯃꯁꯤꯗꯤ ꯏꯀꯣꯛ ꯀꯣꯛꯅ ꯂꯩꯔꯝꯃꯦꯕ꯫ ꯉꯔꯥꯡꯗꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯗꯣ ꯊꯤꯕ ꯍꯦꯛ ꯈꯪꯗꯗꯅ ꯀꯌꯥꯗꯤ ꯂꯥꯏꯅ ꯃꯥꯡꯈꯤꯗ꯫ ꯏꯕꯦ ꯍꯥꯏꯕꯤ ꯃꯆꯤꯟꯗ ꯄꯦꯟꯗꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯉꯥꯟꯕꯤꯁꯨ ꯑꯌꯨꯛꯀꯤ ꯁꯥꯖꯦꯜ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯉꯥꯍꯧ ꯆꯠꯂꯤꯕꯗꯨ ꯍꯟꯖꯤꯜꯂꯛꯄꯗ ꯃꯃꯧ ꯅꯨꯄꯤꯅ ꯃꯨꯟꯁꯥꯎꯕꯤ ꯃꯜꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ ꯑꯩꯗꯤꯅꯦ ꯃꯗꯨ ꯆꯥꯅꯤꯡꯗꯦꯀꯣ꯫ ꯃꯥꯅꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ? ꯏꯃꯥꯅ ꯆꯥꯅꯤꯡꯕꯗꯨꯁꯨ ꯊꯣꯡꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ? ꯉꯐꯥꯛ ꯑꯌꯥꯏꯕꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨꯒ ꯆꯤꯔꯤ ꯊꯣꯡꯉꯣ, ꯅꯪꯒꯤꯅꯦ ꯃꯍꯤ ꯆꯔꯥꯡ ꯊꯣꯡꯕꯗꯣ ꯍꯥꯎꯇꯦꯀꯣ꯫ ꯏꯕꯦ ꯍꯥꯏꯕꯤ ꯃꯅꯦꯝꯅꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯍꯥꯎꯅ ꯆꯥꯖꯅꯤꯡꯗꯨꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯔꯤꯕ ꯋꯥꯗꯨ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯅꯨꯡꯉꯥꯏꯇꯕꯗꯨ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯑꯃꯠꯇ ꯍꯦꯛ ꯇꯥꯍꯜꯂꯝꯗꯦ꯫ ꯑꯗꯨꯃꯛ ꯃꯥꯏꯊꯣꯡꯗꯨ ꯏꯇꯤꯡ ꯇꯤꯡꯅ ꯍꯣꯏ ꯏꯃꯥ, ꯆꯤꯔꯤ ꯊꯣꯡꯂꯒꯦ꯫ ꯐꯔꯦ ꯍꯥꯎꯅꯕꯗ ꯊꯣꯡ, ꯍꯥꯎꯇ꯭ꯔꯗꯤꯅꯦ ꯆꯥꯕ ꯍꯦꯛꯇ ꯌꯥꯗꯦ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯊꯥꯏꯅꯗꯧꯅ ꯕꯨꯔꯨꯕ꯭ꯔꯥ ꯆꯥꯕꯗꯣ ꯌꯥꯔꯛꯇ꯭ꯔꯦ, ꯍꯥꯎꯇ꯭ꯔꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯉꯥꯟꯕꯤ ꯉꯥꯡꯗꯅ ꯃꯅꯤꯡꯂꯣꯝꯗ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯝꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯐꯝꯂꯝꯕꯤ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯟꯁꯥꯡ ꯄꯣꯂꯥꯡꯗꯨ ꯁꯥꯎꯟ ꯈꯖꯤꯛ ꯀꯟꯅ ꯏꯟꯊꯣꯛꯂꯒ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯂꯩꯕ ꯃꯤꯅꯥꯏꯒ ꯆꯞ ꯃꯥꯟꯅꯩꯅꯦ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯃꯁꯤꯗꯩꯁꯤꯗ ꯑꯗꯨ ꯆꯥꯅꯤꯡꯗꯦ ꯑꯗꯥ ꯆꯥꯅꯤꯡꯗꯦꯒ ꯊꯣꯡꯉꯣ, ꯃꯁꯥꯅ ꯃꯈꯨꯠꯅ ꯁꯦꯝꯂꯒ ꯆꯥꯅꯤꯡꯕꯗꯨꯗꯤ ꯆꯥꯔꯣꯏꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯑꯩꯁꯨꯅꯦ ꯅꯪꯅꯕ ꯇꯧꯕꯗ ꯌꯥꯝꯅ ꯋꯥꯔꯤꯕ ꯖꯥꯠꯅꯤ꯫ ꯏꯕꯦꯝꯃ ꯅꯪ ꯋꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯅꯣꯡꯇꯁꯨ ꯋꯥꯍꯩꯁꯦ ꯍꯥꯏꯔꯣꯏꯗꯕꯅꯤ, ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕ꯫ ꯑꯗꯨꯒ ꯊꯧꯗꯥꯗꯨꯏꯗ ꯏꯕꯦ ꯍꯥꯏꯕꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯁꯨꯛꯅ ꯂꯥꯡꯂꯤꯕ ꯏꯁꯧꯗꯨ ꯃꯈꯨ ꯊꯣꯛꯍꯟꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯥ ꯇꯁꯦꯡ ꯌꯨꯝꯗꯨꯗ ꯂꯩꯕꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯁꯤꯟꯅꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯃꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯅꯥꯝꯇꯗ ꯃꯥꯒꯤ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯗꯨ ꯎꯠꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯍꯦꯛ ꯂꯩꯔꯕ ꯃꯇꯝꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕ ꯃꯥ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯐꯥꯎꯕ ꯌꯥꯕ ꯃꯑꯣꯡꯗ ꯃꯁꯛ ꯑꯣꯟꯕ ꯉꯝꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯅ ꯁꯛꯐꯝ ꯑꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯆꯥꯗꯅ ꯊꯪꯅꯕꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯊꯣꯏꯕꯤꯅꯥꯎꯗꯨ ꯍꯦꯛ ꯂꯥꯛꯂꯨꯔꯦ꯫ ꯊꯣꯏꯕꯤꯅꯥꯎ
ꯀꯔꯤꯝꯇꯦꯛ ꯍꯥꯏꯗ ꯏꯕꯦ ꯍꯥꯏꯕꯒꯤ ꯁꯛꯐꯝꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩꯅꯣꯅꯦ ꯏꯅꯝꯃꯁꯤꯕꯣ ꯁꯨꯃꯥꯏꯅꯒ ꯁꯥꯎꯕ ꯍꯩꯕ꯭ꯔꯅꯦ ꯑꯁ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯆꯩꯗꯨꯝ ꯆꯩꯔꯛꯇꯧ ꯃꯥꯜꯂꯤ ꯃꯅꯥꯛ ꯆꯪꯗꯧꯕꯨ ꯇꯜꯂꯤꯗ ꯑꯁꯤ ꯈꯟꯅ ꯊꯣꯏꯕꯤꯅꯥꯎꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯉꯤ ꯈꯟꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯊꯣꯏꯕꯤꯅꯥꯎ ꯑꯣꯏꯔꯝꯕꯗꯨꯗ ꯁꯛꯐꯝ ꯈꯃꯣꯡ ꯍꯣꯡꯂꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯣꯏꯕꯤꯅꯥꯎ ꯂꯥꯛꯈꯩ ꯂꯥꯛꯑꯝꯃꯒ ꯅꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯍꯜꯂꯗꯤ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤꯅꯥꯎ ꯎꯄꯥꯏ ꯂꯩꯇ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯏꯕꯦ ꯍꯥꯏꯕꯤꯒꯤ ꯍꯣꯡꯂꯝꯂꯤꯕ ꯁꯛꯐꯝꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯋꯥꯈꯜꯗ ꯀꯩꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯑꯣꯜꯂꯝꯕ ꯁꯛꯐꯝꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯖꯥꯠꯂꯥ ꯑꯁꯤ ꯈꯟꯅ ꯊꯣꯏꯕꯤꯅꯥꯎ ꯉꯥꯏꯍꯥꯛ ꯆꯃꯝꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯏꯉꯛꯉꯛꯄ ꯃꯇꯧꯗꯨꯗ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯃꯥꯅ ꯍꯦꯟꯅ ꯉꯛꯅ ꯀꯩꯅꯣꯅꯦ ꯃꯁꯤ ꯉꯥꯡꯁꯤꯅ ꯃꯁꯤ ꯇꯧꯔꯤ ꯃꯇꯧꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯊꯣꯏꯕꯤꯅꯥꯎ ꯏꯕꯦ ꯍꯥꯏꯕꯤꯅ ꯀꯜꯂꯞꯅ ꯂꯥꯎꯔꯛꯄꯗꯨꯗ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯁ ꯑꯩꯗꯤꯅꯦ ꯏꯅꯝꯃꯗ ꯋꯥ ꯍꯥꯏꯒꯦꯅ ꯂꯥꯛꯑꯒ ꯃꯔꯛꯇ ꯋꯥꯈꯜꯁꯦ ꯂꯥꯡꯐꯩ ꯆꯠꯈꯤꯗꯅ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯑꯃꯗ ꯂꯩꯔꯨꯔꯦꯅꯤ ꯕꯦꯝꯃ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪꯀꯣ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯀꯣ ꯌꯥꯝ ꯆꯤꯡꯅꯩ ꯍꯥꯏꯁꯤꯅꯤꯀோ ꯍꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯄꯥꯎ ꯇꯝꯕ ꯂꯥꯛꯏꯁꯦ ꯀꯩ ꯋꯥꯅꯣꯅꯦ ꯑꯇꯩ ꯅꯠꯇꯦꯗ ꯏꯅꯝ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯄꯥꯈꯪ ꯑꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤ ꯀꯅꯥꯅꯣꯅꯦ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯇꯩ ꯅꯠꯇꯦꯗ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯅꯥꯎ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯏꯕꯦ ꯍꯥꯏꯕꯤꯁꯨ ꯀꯩꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯃꯥꯅ ꯈꯪꯕꯗꯨ ꯇꯝꯗꯨꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯊꯣꯏꯕꯤꯅꯥꯎꯁꯨ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯅꯣꯛꯃꯤꯔꯝꯕ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯂꯒ ꯄꯦꯜꯂꯕꯅꯤ ꯊꯕꯛꯅ ꯁꯨꯝ ꯀꯜꯂꯀꯥꯟꯁꯤꯗ ꯀꯅꯥꯒꯤ ꯀꯨꯟꯊꯧ ꯋꯥꯊꯧ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯝꯃꯤ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯨꯝꯗꯨ ꯈꯖꯤꯛ ꯁꯨꯛꯅ ꯂꯩꯔꯤꯉꯩꯗꯨꯗ ꯉꯥꯟꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯀꯩꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯍꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯁꯥꯡ ꯃꯂꯤ ꯇꯧꯔꯤꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯑꯣꯟꯊꯣꯛꯅ ꯀꯨꯏꯅ ꯁꯨꯃꯟꯈ꯭ꯔꯦꯗ ꯂꯣꯏꯔꯦ ꯏꯃꯥ ꯅꯃꯧ ꯆꯥꯛ ꯊꯥꯒꯠꯆꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯏꯟꯁꯥꯡ ꯃꯅꯥ ꯌꯥꯎꯕ ꯄꯣꯂꯥꯡꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯀꯨꯝꯊꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯑꯗꯨꯝ ꯇꯧꯅ ꯂꯣꯏꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯌꯥꯝꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔ ꯃꯇꯝꯗ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯃꯈꯣꯏ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯥꯕꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯩ ꯑꯀꯪꯕꯗꯨ ꯆꯩꯇꯦꯛ ꯑꯗꯨꯒ ꯌꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯩ ꯑꯀꯪꯕꯗꯨꯒ ꯆꯩꯇꯦꯛ ꯑꯗꯨꯒ ꯂꯩꯔꯝꯗꯕꯗꯨꯗ ꯃꯀꯣꯛꯇꯨ ꯑꯃꯨꯛ ꯍꯣꯠꯂꯒ ꯀꯔꯤꯅꯣ ꯉꯁꯥꯏꯗꯁꯨ ꯃꯗꯨꯒꯤ ꯂꯩ ꯑꯀꯪꯕꯗꯨꯒ ꯆꯩꯇꯦꯛꯇꯨꯒꯗꯣ ꯁꯤ ꯂꯩꯍꯧꯕꯗꯥꯏꯅꯦ ꯑꯁ ꯑꯃꯨꯛ ꯃꯥꯡ ꯑꯃꯨꯛ ꯂꯩ ꯑꯩꯅꯦ ꯀꯣꯛꯀꯁꯤ ꯉꯥꯎꯕꯅ ꯂꯣꯏꯔꯦꯗ ꯑꯩꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯤꯗꯨꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯏꯕꯦ ꯍꯥꯏꯕꯤ ꯃꯆꯤꯟꯗꯨ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩ ꯑꯀꯪꯕꯗꯨꯒ ꯆꯩꯇꯦꯛ ꯑꯗꯨꯒ ꯀꯣꯏꯊꯤ ꯑꯃꯨꯛ ꯊꯤꯔꯛꯂꯝꯃꯤ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯀꯣꯛꯇꯨ ꯍꯣꯠꯄ ꯌꯥꯕ ꯍꯣꯠꯂꯒ ꯏꯃꯨꯡꯁꯤꯕꯨ ꯀꯆꯤ ꯂꯩꯃꯨ ꯀꯥꯏꯅ ꯍꯥꯏꯕ ꯂꯥꯏꯗꯨꯕꯨ ꯂꯩꯔꯖꯥꯠꯂꯣ ꯉꯁꯥꯏꯗ ꯑꯁꯤꯗ ꯏꯀꯣꯛ ꯀꯣꯛꯅ ꯂꯩꯍꯧꯕꯗꯣ ꯍꯧꯖꯤꯛꯅ ꯊꯤꯕꯁꯨ ꯐꯪꯗ꯭ꯔꯤꯕ ꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯁꯤꯃꯥꯡ ꯃꯥꯡꯂꯗꯤ ꯑꯩꯅꯦ ꯏꯁꯤ ꯀꯥꯕꯗ ꯂꯣꯏꯗꯧꯔꯦꯕ ꯑꯁꯤ ꯍꯥꯏꯅ ꯏꯕꯦ ꯍꯥꯏꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯁꯥꯎꯔꯤ ꯂꯥꯡꯇ ꯂꯪꯊꯣꯛꯂꯝꯂꯒ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥꯗ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯗꯨꯅ ꯁꯨꯝ ꯄꯟꯊꯗꯨꯅ ꯂꯩꯕꯗꯨꯗ ꯄꯦꯟꯗꯅ ꯇꯨꯝꯁꯤꯟꯕ ꯌꯥꯗ ꯑꯍꯤꯡꯗꯨ ꯋꯥꯅ ꯂꯦꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯑꯍꯤꯡ ꯃꯃꯩ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯝꯂꯒ ꯇꯞꯅ ꯇꯨꯝꯊꯕꯅ ꯅꯍꯥꯟꯈꯩ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯊꯦꯡꯊꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯊꯣꯡꯅꯥꯎꯗꯒꯤ ꯂꯤꯠꯁꯤꯜꯂꯛꯄ ꯅꯨꯡꯁꯥ ꯃꯉꯥꯜ ꯑꯗꯨꯅ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯈꯨꯝꯂꯒ ꯃꯇꯝꯁꯤꯗꯤ ꯌꯧꯔꯝꯂꯦꯗꯅ ꯑꯁ ꯏꯅꯦꯝ ꯉꯥꯡꯒꯟꯕꯤꯗꯨꯅ ꯁꯣꯏꯗꯅ ꯏꯁꯧꯅ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯣꯝꯗ ꯃꯄꯥꯜꯗꯁꯨ ꯉꯥꯟꯕꯤꯗꯨ ꯃꯃꯧꯗꯨ ꯌꯥꯍꯧ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯏꯁꯧꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯝꯃꯤ ꯀꯔꯤ ꯃꯧꯅꯣ ꯈꯪꯗꯦꯃꯤ ꯌꯥꯍꯧꯕꯨ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜꯂꯣꯝꯅ ꯁꯤꯐꯥꯎ ꯍꯧꯗꯦꯕ ꯆꯥꯀꯥꯔꯣ ꯌꯥꯀꯥꯄꯨꯡꯗꯒꯤ ꯍꯦꯛ ꯂꯥꯛꯄꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯃꯥꯏ ꯇꯟꯖꯩꯗ ꯑꯩ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧꯗꯨ ꯃꯃꯧꯅ ꯃꯨꯛ ꯇꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯑꯅꯤꯃꯛ ꯇꯥꯏꯁꯤꯟꯅꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯇꯞꯅ ꯃꯃꯥ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯁꯨ ꯉꯟꯅ ꯍꯧꯖꯔꯤꯕꯗꯨꯅꯤ ꯉꯁꯤꯗꯤ ꯉꯝꯗ ꯈꯣꯠꯇꯕ ꯌꯥꯎꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯅꯪꯅ ꯁꯤꯗ ꯏꯁꯧ ꯇꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯐꯦꯠ ꯆꯪꯂꯒ ꯍꯪꯕꯤꯔꯨꯆꯣꯅꯦ ꯍꯣ ꯅꯅꯥꯏ ꯅꯨꯄꯤꯗ ꯊꯧꯗꯥꯗꯣꯏ ꯁꯔꯨꯛꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯣꯏꯅ ꯍꯪꯕꯤꯔꯨꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯃꯃꯧ ꯅꯨꯄꯤꯁꯦ ꯀꯟꯈꯠꯇꯣꯏꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯅꯦꯕ ꯀꯟꯈꯠꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯦꯛ ꯆꯪꯂꯒ ꯍꯪꯕꯗꯨꯗꯤ ꯐꯖꯗꯦꯗꯅ ꯃꯃꯥ ꯅꯪꯅ ꯍꯪꯕ ꯍꯥꯏꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗꯅ ꯍꯥꯏꯕꯅꯤꯅꯦ ꯑꯣ ꯍꯣꯏ ꯅꯅꯥꯏ ꯅꯨꯄꯤ ꯑꯣꯏꯅ ꯍꯪꯖꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯉꯥꯟꯕꯤꯗꯨ ꯁꯥꯎꯒꯠꯂꯝꯕꯗꯨ ꯃꯄꯨꯔꯣꯏꯕꯅ ꯏꯪꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯈꯜꯂꯒ
imungda mamaubu haudokkani haina changkirami somdana ibe haibidu makuga manemgana sanariba waridu haibet tarami adubu masada tumsit ipa phadabagi ibat pathabana haugat tawbadu tanduna hiplaga dumak lairami adubu hipna kadugi akoibadu mamit mana phakli tawduna yenglakpada lay akangbaduga saitek aduga tabudugi mathakta adumak lairambadudha masado swai laurami aina ngarangsu adu kana thiba kandana lay akangbaduga saitek asigadi hekta maphangdab aduga hausikta ikokokna lairamni basina kamdori basano ibe haibi karigumba amari tawre khana lairingaida thungzildagi manem ibe mana hai mawa nangbu hausik phau hogatri basibu kaidaurage ne ima hogalage koksi siena ngai hiplingai de thingdokre ihe adu oirabadi pothar khara nungairaba kan oine hogalo yani ima hausikti khara phare adubu oirati asi haina nganbidi kaisu khandana tumina dumak thokirami ibe haibidi masindu haifet paithoklaga phaniba kyam phaniba thapain khangdam do oiradi isauna tabi loirani aina loina torge haibasida haraudam thokhribani pharoi toribani pukse pukta am tawi masinda murum solaga haugalakpada wakhal ama khanglak laklami wakhalda khallibadumak masinda su tapna imana hairakibada imungda karigumba ahomba urabadi ima maibidugi manakta amuk lakho hai aduna ngasi ekta chaludaba yade ibe haibi wakhalda khallibadumak thabak oina pangthoknaba yamna thuna thabain khang pumba loisilami saksa tokla matung kolik mayamdu loisinba loira matung mane makugi manakta laktuna baba ima namau wam taizage ba kari wano nya ima namau si kok toina sikpa se hobadagi asomgi imana maibi amadagi laiwa ma laurubani ado nahan aina puraklaga kaida thamkhrabano kawri aduna madu amuktaga ngasi chatlaga lauzaruge haina nukhoina nungai taba haisidi una wana sauba yadong nate anabu yokhatlaga thamdauba nate salu nganbidi mamuna mapam sakya haribadu kaya yaninglamde adubu mapurebana irai laina satlo haidoraklibaduda wadi haida mapurebada haifet paini yenglami ibi haibisu manemgi mityengdu khanglibani adubu ma usinada adumak imungda sangkhirami nganbi mamau nupina sangkhrabada yarakta nganglaga mapurebada onsillaga akhoi pabungna tawribasibu karino aina kaidoragene namau nupisina mapamna satki hairaga akhoi pabung hekta tarai adu libudubu karigino ihe masa nungaide maiba maibi tanaruge hairagadabu karamaina nang satkano haina thingdorige ho adudane aina haisi maiba maibi tanaruge hairaga taraina thadoi haina sawisi karigumba ai wa hainingde ko fatta nungda thorakabadi aidi haibirisini ko haibirisini ihe aidi adudi khalaudrene adubu yathoklurebanina karamaina di thingluni pharaba namo iza tapsabisi kumhaisia asum yengba tabani yengbada kalo haisini yengbada kaloba kumhai nungai dawribani nganbi ngang dana phuk haugatlaga mongol dari do kantharaga konthonglomda thokige tawbada kadai dum chatlagi hairi ngak leiragadi numit chat yumkhalaklani yumsida ngak kari chathok tabi layu kaidoge pana dawa mi dadi pana dradana aingonda yam pasilakanu ko ai saujarakani asika hairamlaga nganbi do mamai leiduna sauna dumak thokhirami lukoisu upai leita magi nupina thokhribadu yengdra leiringaida mamau nupina mapam chatnaba hobe thoraklibaduda tapna imo ibema thingna mamna de halakanu ko hoi papa asi haraga ibi haibisu adumak thuna thokhirami lukoi matu masa mamau loina magi thokpa sanakhrabada upai leita mana yum sangba haidu tarami asomdana nganbidu maga yamna sanazabi mapam ina khunbini haina muksabi leimaton kobi adugi manakta laktuna migi sumangda leplaga o ise leima nganbina kauribudu taraduna leimatongi masunupi apikpiduna oina sen thoraktuna abo nganbi haunya nabokti a maningda sasa tokpagi makol hamobane adudi abo nganbi laedana nya hairusu hoi abo akupido imungda mabokta pau tambani haina sensin khirami nganbisu mangolduda kakhatlaga phamlami leimatonsu nganbi lakle tabada ngangang thoraklami nganbiya nang laklibra hoi isia saksa tokla matungse hekta sakyai uininga hek tumsiluragana ahing tumba yade aduna isigi nakta
wari watai ngehak sage haidana laklibani adubudi aisuni saksa hek tokpasi sakyai lakledana hek tumsilubadanya ahing tumba yade aduna wari watai sananaba kanama laklabadi haidana khalamlibani nang laklibasiya yamna phare isega ngehak wari sasi adubudi aisu isega wari sage haidana laklibani dana asi haina ahal anidu noktuna thainagi makhoigi wari watai kaya masa mamogi wari makhal makhalgi wari hekta saramni makhoi anina nungaina makhoi anigi oiba taibangda wari saraga nungaina leiba tanjaduda masunupi akupidu imungdagi taping sen horaktuna maboki masada khangkon konsinduna abo aibu kanbiyo isubu kaidauragin imana pugi tawiba ihe nangdi namana yadaba kari taurage yadaba nati imana kon phengbaduda mating pangbigi tawraga sauraga ibu hugena talaiba ihe adugi oiria adudi nangni ising pai sanabaduda naba tare hedna pakhatpagini nganbi bema ngehakta leite ising sina pairaga sanaraga hekta leiramba mad laknabadanya mayam si loina wanarabani ise bema warasu wana noidi namita nasu ubu phanglido pharabat adubo ikoigidi karai tuhongbu sahi ahumbu fajalaklamani asi phawbada karimta tawdribasini aikoidi imita isuga to udawbu mahandreda ihe hay deko kanana khangba itha thajadana nasu nusiba mek pokthora adia atubu oiradi nungaini hairibani asi haiduna ahal anidu amuk masugi makhal kayagi wari sarami ahal anidu saribu waridu khanglibra khangdiribra khangdi akupidu khadang metlaga manglaga tadun leirami nakal amaromdana ibe haibidu mapamda hathodu sanglakpada mama ibe madu masina tapna burum sonboi kaiboi tawduna asimuk laisina karim hairak toribano masina lakpasi aine humangana bihe kangeba man haidokpa simune hena amukka isase ipai hobaneba masina murum sonduna sanglakliba masanupida amu onsilaga khonjel kalapna hai nangna muk laisina karimuk leire ha ngarangda nasidugi amai bitana rubda ngaidi nanga muk laklabra ima aina laise lakningdana lakpa nate ima ga tanadaba yadaba wama leida laklibani aina khanglabaniba noigi darkar leiba natana asida lakloise kai tanase haibano ha nahada natro nangisu maiba maibi tana rubda ngaidi karimu watlige baha honahan maibigi manak chalubadugini aina laise asi haina ibe haibi lei akangbaduga seitek adugana simang tawbudu tamlami masana tamlibadu taraga tathotu thajaba ingam ngamdana nangna haidubu asengbranya mafam amada thamlama potpu amuk leiram amuk thi khangta tawbusibu imana pokpudagi ngasina hanbani tarisi ima aina ise sengbaneba noinadi phagi malamgani adubu thengnaba inadi kokse ngakbana loire aduna ima maibigi manakta amutaka chalusi haina laini phagi ne haibadi nati adubu thajabadi khara watline adugane aise nasegi mu nangi mu pakjata satmanbasida ikaibabu yawraklabani ne astaning di ko ikaibabu hagdong masa mu sang sienbro loisilo koksalasiba asi haina ibe haibi mamagi makhutu pairaga chinglaga loisiluro haina taklami tathotsu masanupigi makhutu kantoklaga hoi he loisilurage maslim manawgi sakrida aise hanu thangsida kya hawo pothana leiba sangdrabani ngangda leiranu sasat loisilo yareba hoi he nangni sumaina nupa mayimdu tawramlabadi aise singthokpada loiramnida aibu angawbiro kaigi sida tawba sumaina sigi matawsibu ada tawdorige imani haina kezaribani adadi wa phau kana ngangponte haisu haibani ibi haibidu mapamdadi amuk toiba lai sabani adubu nupa mayumdadi kaidagi utubi sadana wa phau kana ngangjadabi mana sarisi imungdagi masanupigi wadu tabada tathotu mapi hongna adubu erdi phainya aidi harisiniko mini ithak wangang halakdi yaroi harisiniko nama aigi masingdo khangna chalu harisini hoiba masi phauba aibu imahagi kai mai sopna ma tawkhrage tawi haiba nati tawdana bani hairisi lao yare loire asi haina mama masadu maibi unabani haina thokirame ngasai tumina mama masagi wari taramba ibe haibigi manama thambaldu mama masana thokrabada masindu haifet chingdaga noktuna ekhoi magi wakhalun sisu yadi
ꯃꯆꯥꯅꯨꯄꯤꯁꯤꯅ ꯐꯠꯇꯕ ꯇꯧꯕꯗꯤ ꯐꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯤꯒꯤ ꯏꯃꯨꯡꯗꯣ ꯊꯨꯒꯥꯏꯅꯕ ꯃꯥꯏꯕꯤ ꯇꯥꯗꯝ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯗꯅꯕꯁꯨ ꯍꯥꯏꯔꯤꯉꯦ ꯊꯥꯡꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯈꯔ ꯂꯩꯔꯒꯗꯤ ꯅꯃꯥ ꯅꯄꯥ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯥꯏꯅ ꯁꯤꯡꯊꯣꯔꯛꯇꯧꯕ ꯀꯨꯏꯗ꯭ꯔꯤꯗꯤ ꯈꯟꯗꯦꯕ ꯍꯥꯏꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯅ ꯃꯁꯨꯝꯃꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯋꯥꯈꯜꯅꯤꯗꯣ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯀꯨꯝꯍꯩ ꯌꯦꯡꯕ ꯅꯠꯇꯅ ꯑꯁꯤ ꯍꯥꯏꯅ ꯊꯝꯕꯥꯜ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯇꯥꯕꯤꯔꯣꯏꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯃꯃꯥ ꯃꯆꯥꯗꯨ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯏꯕꯦꯍꯥꯏꯕꯤꯅ ꯃꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯃꯥꯏꯕꯤꯗ ꯑꯃꯗ ꯆꯤꯊꯗꯅ ꯇꯝꯖꯔꯝꯃꯤ ꯃꯥꯏꯕꯤꯗꯨꯁꯨ ꯑꯍꯥꯟꯕ ꯇꯥꯕꯗꯗꯤ ꯍꯥꯏꯐꯦꯠ ꯊꯥꯖꯗ꯭ꯔꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯍꯥꯟꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯗꯧꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯍꯥꯟ ꯂꯥꯏꯃꯤꯠ ꯊꯥꯜꯂꯒ ꯌꯦꯡꯕꯗꯗꯤ ꯊꯣꯏꯅ ꯎꯈꯤꯗꯕꯅꯤ ꯑꯃꯨꯛꯇꯒꯅꯦ ꯍꯟꯅ ꯌꯦꯡꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯏꯕꯤꯗꯨꯁꯨ ꯆꯃꯝꯅꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯇꯩ ꯑꯃꯠꯇ ꯊꯣꯔꯛꯂꯝꯗꯦ ꯏꯕꯦꯍꯥꯏꯕꯤꯅ ꯁꯛꯐꯝꯗꯨ ꯏꯇꯤꯡ ꯇꯤꯡꯅ ꯇꯥꯕꯨ ꯃꯊꯛꯇꯒꯤ ꯂꯩ ꯑꯀꯪꯕꯗꯨꯒ ꯆꯩꯇꯦꯛ ꯑꯗꯨꯒ ꯑꯃꯨꯛ ꯂꯧꯁꯤꯟ ꯑꯃꯨꯛ ꯊꯝ ꯇꯧꯔꯤꯕꯗꯨꯗ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯒ ꯁꯥꯎꯅ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯉꯣꯟꯗ ꯂꯛꯅꯒꯦ ꯈꯟꯅ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥ ꯇꯥꯊꯣꯠꯅ ꯀꯩꯅꯣ ꯏꯃꯥ ꯃꯥꯏꯕꯤ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯈꯤꯕ ꯂꯩꯖꯗꯦ ꯅꯠꯇꯦ ꯅꯣꯏꯒꯤꯁꯦ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯁꯥꯅ ꯑꯃꯨꯛ ꯂꯧꯁꯤꯟ ꯑꯃꯨꯛ ꯊꯝ ꯇꯧꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨꯅꯗꯤ ꯑꯩꯒꯤꯁꯦ ꯑꯁꯦꯡꯕꯒꯤ ꯂꯥꯏ ꯇꯣꯡꯂꯤꯕ꯭ꯔꯥ ꯇꯣꯡꯗꯕ꯭ꯔꯥ ꯇꯧꯁꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯊꯑꯣꯏꯒꯤ ꯌꯦꯡꯊꯣꯛꯄ ꯂꯥꯛꯂꯤꯕ ꯇꯥꯔꯦꯅꯦ ꯍꯥ ꯇꯥꯔꯦꯕ ꯏꯃꯥ ꯃꯥꯏꯕꯤ ꯑꯃꯨꯛꯇ ꯐꯤꯡꯒꯠꯄꯤꯈꯤꯅꯨ ꯇꯁꯦꯡꯅ ꯑꯩꯅ ꯑꯃꯨꯛ ꯂꯧꯁꯤꯟ ꯑꯃꯨꯛ ꯊꯝ ꯇꯧꯔꯒ ꯁꯥꯟꯅꯖꯕ ꯅꯠꯆꯗꯦ ꯅꯣꯡꯉꯥꯜꯂꯛꯄꯗꯅ ꯍꯦꯛ ꯂꯩꯔꯝ ꯅꯨꯃꯤꯗꯥꯡ ꯊꯑꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯀꯥꯟꯗꯅ ꯍꯦꯛ ꯂꯩꯔꯝꯗ ꯇꯧꯕꯗꯒꯤ ꯏꯃꯥ ꯃꯥꯏꯕꯤꯒꯤꯁꯤꯗ ꯊꯑꯣꯏꯒꯤ ꯂꯥꯛꯆꯔꯤꯕꯅꯤ ꯃꯥꯏꯕꯤꯗꯨ ꯏꯕꯦꯍꯥꯏꯕꯤꯅ ꯐꯖꯅ ꯍꯥꯏꯖꯕꯗꯨꯗ ꯈꯔ ꯇꯞꯊꯔꯛꯇꯨꯅ ꯏꯕꯦꯝꯃ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯖꯅꯕꯗꯤ ꯅꯠꯇꯦꯀꯣ ꯅꯠꯆꯗꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯕ ꯑꯁꯦꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯂꯩ ꯑꯀꯪꯕꯗꯨꯒ ꯆꯩꯇꯦꯛ ꯑꯗꯨꯒ ꯑꯃꯨꯛ ꯂꯧꯁꯤꯟ ꯑꯃꯨꯛ ꯊꯝ ꯇꯧꯔꯤꯕꯗꯨꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯎꯗꯦ ꯅꯪ ꯑꯣꯏꯅ ꯑꯗꯨꯝ ꯎꯏꯗ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯏꯃꯥ ꯃꯥꯏꯕꯤ ꯅꯅꯥꯏ ꯑꯩ ꯑꯗꯨꯅ ꯇꯧꯈꯤꯕ ꯈꯛ ꯂꯩꯇꯦꯗ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗꯕ ꯑꯔꯣꯟꯕ ꯑꯃꯗꯤ ꯂꯩꯔꯦ ꯇꯥꯊꯣꯠꯅ ꯏꯃꯥ ꯃꯥꯏꯕꯤ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯃꯥꯏꯕꯤ ꯅꯠꯇꯅ ꯇꯥꯟꯅꯐꯝ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯏꯃꯥ ꯃꯥꯏꯕꯤꯅ ꯑꯃꯨꯛꯇ ꯀꯨꯞꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯄꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇꯗꯤ ꯍꯣꯠꯅꯒꯦ ꯑꯗꯨꯕꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯩꯅ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯣꯠꯅꯗꯨꯅꯗꯤ ꯌꯦꯡꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯃꯥꯏꯕꯤꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯃꯤꯠ ꯊꯥꯜꯂꯒ ꯌꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗꯗꯤ ꯇꯞꯅ ꯇꯞꯅ ꯏꯃꯥ ꯂꯩ ꯃꯔꯦꯜ ꯁꯤꯗꯕꯤꯗ ꯍꯥꯏꯖꯕꯗꯒꯤ ꯊꯧꯖꯥꯜ ꯂꯥꯟ ꯀꯣꯕꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯎꯔꯛꯂꯝꯃꯤ ꯏꯃꯨꯡ ꯑꯗꯨꯗ ꯏꯕꯦꯍꯥꯏꯕꯤꯒꯤ ꯁꯛꯇꯝ ꯂꯥꯡꯗꯨꯅ ꯂꯩ ꯑꯀꯪꯕꯗꯨꯒ ꯆꯩꯇꯦꯛ ꯑꯗꯨꯒ ꯑꯃꯨꯛ ꯊꯝ ꯑꯃꯨꯛ ꯂꯧꯊꯣꯛ ꯇꯧꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯀꯥꯆꯤ ꯂꯩꯃꯨ ꯍꯥꯏꯕ ꯂꯥꯏꯗꯨꯅ ꯑꯣꯏꯔꯝꯃꯤ ꯀꯥꯆꯤ ꯂꯩꯃꯨ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯁꯨ ꯇꯞꯅ ꯇꯞꯅ ꯐꯤꯖꯪ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯎꯔꯛꯄꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯃꯀꯨ ꯏꯕꯨꯡꯉꯣꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯂꯧꯅꯕ ꯍꯣꯠꯅꯕ ꯍꯥꯛꯇꯛꯇ ꯂꯣꯟꯅ ꯃꯥꯏꯕꯒꯤ ꯃꯍꯩ ꯇꯝꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯀꯅꯥꯝꯇꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯐꯥꯎꯕ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯑꯔꯣꯟꯕ ꯊꯝꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯃꯧ ꯏꯕꯦꯝꯃꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯈꯪꯕꯒ ꯃꯀꯨꯁꯨ ꯋꯥ ꯍꯥꯏꯗꯅ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯔꯝꯃꯤ ꯃꯥꯏꯕꯤꯗꯨ ꯂꯣꯏꯅꯃꯛ ꯈꯪꯂꯛꯄꯗ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯇꯨꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯀꯨ ꯏꯕꯨꯡꯉꯣꯗꯨꯗꯤ ꯌꯦꯡꯕꯗ ꯑꯔꯥꯏꯕ ꯃꯤ ꯃꯥꯜꯂꯕꯁꯨ ꯑꯔꯥꯏꯕ ꯃꯤꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯍꯦ ꯅꯪꯅ ꯄꯥꯏꯈꯠꯀꯦ ꯈꯜꯂꯤꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯅꯀꯨꯅ ꯂꯣꯏꯅ ꯈꯪꯂꯝꯂꯦꯅꯦ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯕꯨ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯕꯗ ꯍꯤꯡꯈꯤꯗ꯭ꯔꯣ ꯇꯥꯊꯣꯠꯅ ꯈꯪꯗ꯭ꯔꯦꯗꯅ ꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯕꯗ ꯉꯥꯛꯄꯤꯔꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯊꯃꯣꯏ ꯁꯦꯡꯅꯗ ꯍꯥꯏꯖꯧ ꯑꯩꯒꯤ ꯋꯥꯗꯤ ꯁꯤꯗ ꯂꯩꯔꯦ ꯃꯥꯏꯕꯤ ꯑꯗꯨꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯔꯤꯕꯗꯨ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯃꯤꯒꯤ ꯏꯃꯨꯡꯕꯨ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯅꯤꯡꯂꯨꯕ ꯃꯇꯨ ꯄꯥꯟꯗꯕ ꯀꯩ ꯊꯦꯡꯅꯔꯤꯗꯨ ꯈꯟꯅ ꯃꯄꯨꯛꯅꯤꯡꯗꯨ ꯂꯨꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯇꯥꯊꯣꯠ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯕꯦꯝꯃ ꯃꯗꯨꯒꯤ ꯋꯥꯗꯨ ꯌꯨꯝꯗ ꯈꯟꯅꯔꯁꯤ ꯌꯨꯝꯗ ꯍꯥꯟꯅ ꯑꯃꯨꯛ ꯇꯥꯍꯟꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯈꯣꯏ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯤ ꯑꯗꯨꯅ ꯈꯥꯝꯕ ꯌꯥꯗ ꯃꯃꯥ ꯃꯆꯥꯗꯨ ꯑꯗꯨꯃꯛ ꯄꯥꯈꯠꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯥꯏꯕꯤꯗꯨꯁꯨ ꯃꯥꯅ ꯈꯥꯝꯕ ꯌꯥꯗꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯅꯣꯏꯕꯨ ꯄꯥꯈꯠꯈꯤꯅꯨꯅꯦ ꯏꯍꯦ ꯑꯩꯅ ꯍꯥꯏꯔꯤꯒꯁꯦ ꯑꯃꯠꯇ ꯇꯥꯗ ꯆꯠꯈ꯭ꯔꯦꯅꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯏꯕꯤꯗꯨ ꯑꯃꯨꯛ ꯂꯩꯍꯧꯔꯝꯃꯤ
Ibe haibidu mapam yaurabada nupa mayumda hanba kizaduna hanba ngamloi haina handabi leirammi. Somdana mamong halaktabaduda nganbidu isauna amuk toiba loirammi. Puksausu magi nupina karimta hairamdana mapamda satkraga halaktabaduda kaidaurabano khanna ngakpana loirammi. Numit nini humni sura phawbada halakpa kauba leitabaduna puksaudu nupi mapamda laktuna magi nupibu mayumda halase hairammi. Adubu ibe haibidu kibanadi loirabani adubu aroin waridudi haidokpa yadabana sausinaduna. Makoita ai yamaduda amuk hanjilakpa ngamlaroi. Kaino nangna haidubu nang ai saunakhiba kaisu leiba nate. Ima paba haire nangonda otnaidan tawba nate. Nangna yumda hanba ngamloi haisina kari maram leibaginoba madudadi sengna hayudana. Honya noigi mungduda aise khong hek tabada aise ngakse keladauba adugi kaino nangna haidubu. Ibe haibi sauningmanbadagi haikai haidokluraga mapurebana karigino haina hanglakpaduda latlat tawduna khumlaga leirammi. Adubu mapurebana karigino haina namhang hangjilaklabada wadu lotpa yaroi khanna asengbudo haidoraklammi. Puksausu magi nupida karimta hairamda adumak mayumda hankirammi. Magi nupagi mataududa ibe haibidi saurangnana kai kanadabada asengba khangladi aibu kaisu yumduda lehaningoi haibase khanglabani kaubu laini kaini. Ibe haibi phet haidoklaga imungda sangkige tawrammi. Matamduda mana khamlaga wa akanbadi nattabi naksepta yeiraga nganglammi. Ibe haibisu khumlubusu ngamda saurangnana dumak imungda sangkhirammi. Madugi matung numit nini humni haukraba phawbada ibe haibina mapamdagi adumak halaktabaduda khulai kaida magi maramda phana khara phatana khara ngangnaba asum hauraklammi. Maraktuda thoibinau gumba marakta lona magi akiba phattaba sakfam ukiba singna madi maron chatpa haibini aphaba sabagi wani manungdadi yamna phattabani kaina mapamna sakhribadu imunga tinaba yaraktabagini kaina haibasu adumak yaurammi. Nganbi mayamna ngangnaribadu taraga khoirang khoisaunana mayumda hanjilaktuna masanupada onsillaga asauba mauna hausik phawba halaktribasibu karigini haigi ha mina ngangnariba mayamse tabada ai khangba ngamdrene. Ima mayumsida amuk han halaklaroi I karigino haidudi pabado oina hang. Nganbi mahausadagi hauna masa amata yauzaba masanupadu wari sanabada pau I kaya phawnaba wai khangbana mapuroibada oina kari maramgino haina taktana hanglammi. Tukhoisu magi nupina giri hek takpa makhai hangjilakpaduda upai leita kaina thangda asengbudo haidoklammi. Nganbi mapuroibana ma khangda satharamliba thabak adugidi kitangni saunningi adubu masa mamau anigi tungi punsigi khallaga mamaugi mapamda laktuna thokriba pumbadugi maramda amada nungainadaba thamnadanaba haina wari sarammi. Adumna tapna wari sanarabada ibe haibisu mapamda kuina leiraga manamaga itattatana khana saina tawduna sum leibagi mahut nupa mayumda mana ngamna pange haibagi wakhaldu thadoklaga ingna leirage khanna nupa mayumda lakpada yanaduna nupa mayumda halaktuna manemaku mapureibaga khana saina yaudana ingna sikna pankhirammi.